ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯀꯥꯎꯍꯧꯗ꯭ꯔꯕꯅꯤ ꯌꯥꯊꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯦꯟꯗꯅ ꯀꯥꯟꯅꯔꯔꯣꯏ ꯏꯌꯥ ꯀꯗꯥꯏ 야래헤이 에? 헤이 헤이 딸루나 여기까지로 깨도록이나 Tuần gió giờ gầy nữa Thôi rồi rồi mà Lão Vinh nó chia là xin lỗi Ôi mỗi nông mày tôi làm gì nè Nông mới à bà Cả xin lỗi kìa Ây ơi mà Dạ thi đi Chả là hơi Thằng này coi Quả làm rất đâu kìa Mà tăng thì cha thì tàu gì gì mà Xoài thì tôi chép sẽ là tâm Đi lên đây Sì tao sì lo he ya Capa de che? he tao Capa che? Capa che? Capa che? Ôi mà xì đấy Cái đồ kia nào Lão sư thôi rồi Ông nào mà hẳn lão sư lão sư Không có tôi quân trình lão sư 일단 자질래 우리 또 그래 아치 아이고 해 cây đâu là ghê na bro nào đây đi hai cái chuyện có ấy tàu kìa ôi lão sẽ đập hầm gì đó 이 tao năng qua rồi 이 tao nung âm ta tha nô 이 năng mà ta thì cha thế thích na người chỉ có cái ông đâu mà đấy 야티
ꯌꯥꯗ꯭ꯔꯦ ꯅꯣꯏ ꯑꯅꯤ ꯀꯗꯥꯏꯗ ꯆꯦꯟꯗꯣꯏꯕ ꯍꯧꯒꯠꯂꯨꯅꯦ ꯀꯩꯅꯣꯗ ꯆꯦꯜꯂꯨꯅꯤ ꯏꯇꯥꯎ ꯅꯪꯕꯨ ꯌꯥꯊꯤꯁꯤꯗꯤ ꯇꯥꯔꯣꯅꯦ ꯁꯨꯝ ꯆꯠꯇꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯅꯦ ꯍꯦꯛ ꯇꯥꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯣ ꯇꯥꯃꯣ ꯐꯣꯟ ꯌꯥꯎꯔꯛꯄ꯭ꯔꯣ ꯑꯩꯒꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯅꯪ ꯅꯝꯕꯔꯕꯨ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯁꯦ ꯑꯁ ꯅꯦꯠꯋꯥꯛꯁꯤꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦꯅꯦ ꯆꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯑꯁ ꯁꯣꯝꯗꯅ ꯃꯔꯣꯟ ꯑꯃ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯅꯦ ꯃꯅꯝ ꯅꯝꯃꯤꯗ ꯁꯤꯟꯅꯝꯃꯣꯏ ꯇꯧꯕ ꯃꯅꯝ ꯑꯃ ꯅꯝꯃꯤꯗ ꯑꯦ ꯀꯩ ꯃꯅꯝꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦꯅꯦ ꯅꯪꯗꯤ ꯅꯝꯗ꯭ꯔꯣ ꯑꯩꯗꯤ ꯐꯖꯅ ꯅꯝꯃꯤꯗ ꯅꯝꯗꯦꯍꯦ ꯀꯔꯤ ꯃꯅꯝꯅꯣ ꯈꯪꯗꯦ ꯑꯁ ꯁꯟꯊꯤꯅꯤꯅꯦ ꯁꯤꯗꯤ ꯁꯟꯁꯤꯡꯁꯤꯁꯨ ꯅꯥꯄꯤ ꯁꯤꯡꯕꯤ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ ꯊꯤꯅꯝ ꯂꯣꯏ ꯆꯦꯜ ꯇꯣꯁꯦ ꯑꯁꯤꯗ ꯇꯩꯊꯣꯛꯎ ꯑꯗꯨꯅ ꯌꯥꯔꯣꯏꯗ ꯂꯥꯎ ꯁꯤꯡꯅ ꯍꯥꯝꯗꯗꯤ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯩꯔꯝꯗꯅ ꯑꯃꯨꯛ ꯎꯈꯤꯅꯤꯀꯣ ꯂꯩꯗꯤ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯄꯔꯥ ꯇꯝꯕꯤꯒꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯂꯩꯔꯦ ꯁꯦ ꯃꯄꯥꯟ ꯊꯣꯛꯆꯜꯂꯣ ꯏꯇꯥꯎ ꯊꯣꯛꯈꯤꯅꯉꯥꯏꯗꯤ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯑꯁ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯇꯧꯁꯤ ꯌꯦꯡꯉꯨ ꯉꯥꯡꯉꯦ ꯃꯆꯨꯁꯦ ꯉꯔꯥꯡꯗ ꯏꯁꯤꯡ ꯊꯥꯛꯇꯕꯩ ꯀꯩꯗꯧꯗꯣꯏꯅꯣ? ꯌꯦꯡꯉꯨ ꯑꯩ ꯇꯧꯒꯦ ꯃꯣꯏ ꯂꯥꯛꯑꯒ ꯏꯇꯥꯎ ꯂꯩ ꯏꯇꯥꯎ ꯑꯩ ꯇꯧꯒꯦ ꯌꯨꯡꯅꯤꯅꯦꯍꯦ ꯌꯥꯊꯤꯁꯤꯗꯤ ꯇꯥꯔꯣ ꯅꯨꯡꯁꯥꯅ ꯁꯥꯕꯅꯦ ꯍꯨꯃꯥꯡꯅ ꯁꯧꯕꯅꯦ ꯑꯁ ꯃꯥꯂꯪꯕ ꯈꯨꯗꯩꯁꯤꯒꯗꯤ ꯆꯥꯟꯅꯗ꯭ꯔꯦꯍꯦ ꯈꯨꯗꯩꯁꯤꯁꯨ ꯂꯣꯏ ꯄꯥꯏꯊꯣꯛꯈꯤꯗꯧꯔꯦ ꯗꯣꯡꯕꯤꯕ ꯑꯩ ꯂꯧꯁꯤꯗ ꯑꯩꯅ ꯀꯣꯏꯕꯁꯨ ꯍꯥꯏꯗꯅ ꯑꯣꯟꯅ ꯇꯩꯅꯅ ꯑꯩꯒꯤ ꯂꯧꯁꯤꯗ ꯑꯣꯏꯅ ꯈꯣꯏꯖꯤꯜꯂꯝꯕ ꯁꯥꯠꯂ ꯄꯣꯔꯁꯟꯗꯒ ꯇꯛꯈꯥꯏꯗꯅ ꯁꯥꯏꯀꯜ ꯑꯃꯈꯛ ꯂꯩꯖꯕꯁꯦ ꯁꯣꯁꯤꯁꯨ ꯌꯥꯎꯔꯝꯗ꯭ꯔꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯁꯨꯔ ꯂꯥꯏꯔꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯛꯑꯕꯅꯤ ꯊꯥꯕꯜꯁꯤꯗꯤ ꯍꯩꯍꯦ ꯉꯁꯤꯗꯤ ꯉꯥꯏꯈꯣ ꯑꯝꯇ ꯑꯩ ꯁꯤꯗꯣꯔꯦ
누가 아니 사클람 밀레 뿌뿌그지 아시다 미 밀레고 마뿌 우울자로 뚜뚜 말리 왜이랬니 저 잠깐 봐. 잠깐 거 부들만해. 방송 장 서니까 잠깐 거 아무도다. 아무거. 잠깐 거 해. 랑가 뜨나 뭐 하이. 랑네 랑네 오늘. 하이. 나고. 나고. 아이 이유나 놓게 러리도 봐 나고. 어쩌라 나고. 남아 있는 바로 마. 나고. 잠깐 더 매일 레비나 뜨네. 하이. 나고. 보이. 나고. 보이. 잠깐 좀 내버려. 그가야로 해 그가 다들 놓으라. 나봐 이거 보면 내버려. 쎄 녹터. 그가야로 두기 놓고 그가야로 다 듣는 맛이. 저도째. 보이. 낭디 까마이 타고 시대야. 아이가 사이나 하이다 아이디 스마이 따로 타와 보이. 나고. 나고. 거기까지 한 번 내리고 있더라. 소야들이 게임을 우디네 에, 실례래. 실내 꼭 떠오를 거야 싱디만디. 꼭 떠오르야 러컬러 싱에는 마수지가 Là làm hàng đấy nè Đồ kia Hắn cầm thấy rồi làm đi Hắn mới hiểu mà sao 거기에 대해 함설나게 꺼두대야. 버스 싱디도 나날라고 이따위자. 해놓으면 만나면 미아오이다. Tôi sẽ lọc quế rồi nè Ấn tao sẽ lọc 용리시디. chế là gây hình bani chế lu yang na chế Nãy cầm tại lâm thế nè ya bani tôi yum amal lay đi Ada yum gì đâu tăng này Chẳng là gì đâu chặt rồi tăng rồi 연수 밀레 bro 연수 밀레 bro 깜짝 đến tôi rồi 그나 떠오르지나 석신지가 어이 그나 Cô chứ Lâm biết làm hàng này đây Ủa phẩm thì sẽ ta đây Yum sĩ đâm ta chẳng chắc không bị biểu bà 그나노 거이노즈나 석항더보 놀부 아이네 가만히 장한되봐 그나노 거이노즈 강드나 아이네 그 장한거죠 삭삭삭 어이 Chẳng 저저저 chắc năng chẳng không yên bà Tại đi chẳng lúc cây đỏ kìa Ủa phẩm đã ta đu đi bà Xì đu đi mẹ 거리 후라면 더벅 떠오르고 있는 눈에 대한 기도 봐 누빙아 그래 비움니 떨어야 하면 저걸 절로 아 통을 좀 자, 거의 유신형 장을 떨어지나 넣지 마. 헐 콧박스나 많이 타자거리 이랑이 더위 떠오르다 가로 밥 모두다
ꯑꯩ ꯋꯥ ꯈꯔ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯆꯤꯟ ꯊꯤꯕꯒꯗꯤ ꯑꯝꯇ ꯌꯥꯔꯣꯏꯍꯦ ꯍꯣꯏ ꯅꯣꯏꯗꯤ ꯀꯥꯏ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯋꯥꯡ ꯌꯥꯔꯦ ꯋꯥꯡꯖꯤꯡꯗꯩꯅꯦ ꯀꯅꯥꯒꯤ ꯀꯔꯤ ꯇꯧꯔꯒꯦ ꯅꯣꯏꯅ ꯑꯗꯨꯝ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏꯗꯨꯕꯣ ꯑꯩꯈꯣꯏꯗꯣ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯈꯔ ꯇꯥꯟꯅꯔꯛꯄꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯂꯝꯕꯤꯁꯨ ꯂꯥꯃꯥꯛꯅꯔꯦ ꯑꯗꯨ ꯁꯤ ꯆꯪꯉꯛꯄꯅꯦ ꯍꯨꯔꯥꯟꯕꯅ ꯇꯥꯟꯅꯔꯤ ꯀꯥꯏꯅ ꯍꯨꯔꯥꯟꯕꯒꯤ ꯃꯥꯟꯒꯦ ꯀꯔꯤꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯧꯔꯝꯃꯤꯁꯤꯅ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯒꯅꯨ ꯈꯨꯟꯅꯝꯗꯤ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪ ꯀꯩꯅꯣ ꯅꯪ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯆꯤꯔꯣꯜꯒ ꯇꯧꯅꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯐꯠꯇꯕ ꯇꯧꯒꯦꯅ ꯂꯥꯛꯏꯅꯣ ꯅꯣꯏ ꯍꯥ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡꯁꯦ ꯌꯥꯝ ꯃꯐꯥꯎ ꯃꯔꯤꯡ ꯁꯥꯔꯛꯀꯅꯨꯀꯣ ꯇꯣꯏꯂꯦꯠ ꯂꯩꯐꯝꯗꯣ ꯇꯣꯏꯂꯦꯠ ꯆꯪꯒꯦꯌꯦ ꯆꯠꯂꯣ ꯂꯥꯛꯑꯣ ꯄꯥꯡ ꯆꯥ ꯆꯥꯔꯦ ꯂꯥꯆꯤꯠ ꯆꯤꯠꯄ ꯑꯣꯏ ꯇꯧꯔ ꯊꯤꯕꯨ ꯑꯣꯏ ꯇꯨ ꯇꯧꯔ ꯑꯥꯗ ꯂꯩꯔꯦ ꯇꯨ ꯇꯥꯃꯣ ꯑꯥꯗ ꯀꯩꯅꯣꯝꯃ ꯊꯥꯕꯅꯦ ꯄꯥꯗꯤ ꯄꯥꯕꯤꯌꯨꯀꯣ ꯁꯠ ꯇꯧꯔ ꯂꯥꯛꯑꯣ ꯃꯅꯝꯁꯤꯒ ꯂꯝꯕꯤꯁꯤꯒ ꯊꯤꯒ ꯂꯣꯏ ꯍꯥꯡꯀꯠꯇꯧ ꯃꯥꯜꯂꯤꯉꯣ ꯌꯥꯔꯦ ꯑꯝꯇ ꯆꯠꯂꯣꯁꯦ ꯀꯩꯅꯣ ꯊꯥꯏ ꯍꯥꯏꯁꯤꯅ ꯑꯁꯤ ꯂꯩꯔꯦ ꯌꯥꯔꯦꯁꯦ ꯑꯩ ꯄꯥꯔꯛꯑꯒꯦꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯤꯕꯦꯠ ꯀꯩꯅꯣꯃ ꯍꯥꯏꯁꯤꯕꯣ ꯃꯐꯝ ꯑꯁꯤꯗ ꯊꯤꯕꯦꯠ ꯈꯛꯇꯪ ꯐꯥꯏꯕꯤꯌꯨ ꯊꯤꯗ꯭ꯔꯨꯝꯗꯤ ꯐꯥꯏꯕꯤꯒꯅꯨ ꯄꯥꯏ ꯃꯆꯥꯅꯤ ꯐꯨꯅꯤ ꯌꯨꯝꯑꯝꯗꯤ ꯂꯩꯅꯦ ꯆꯪꯉꯨꯁꯤꯔꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯐꯣꯟꯁꯨ ꯌꯨꯝ ꯍꯨꯟꯇꯣꯛꯑ ꯃꯥꯜꯂꯦ ꯄꯨꯂꯤꯁꯅ ꯐꯔꯅꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯁꯜꯂꯣ ꯑꯃꯁꯨ ꯃꯉꯥꯏ ꯃꯁꯤꯁꯨ ꯃꯉꯥꯏ ꯀꯩꯅꯣ ꯈꯣꯡꯅ ꯆꯠꯇꯣꯔꯤꯕ ꯊꯕꯛꯁꯤꯕꯣ ꯈꯣꯡꯅꯗꯤ ꯌꯧꯕ ꯉꯝꯃꯣꯏꯅꯦ ꯂꯥꯞꯄꯤꯅꯦ ꯇꯣ 아래도 또 우르바 꿈도 송도 손 너희는 폰 돌아이다 ꯃꯥꯅꯤ ꯁꯔ ꯑꯩꯅꯤ 군다 아저는 마님 강구시라 마이롱 뭐